Bismillahirrahmanirrahim. Assalamualaikum warahmatullahi wabarakatuh. Hawjik roza tha su naksilakle Ramadan lakle. Roza gi maksad amsung pandam go loina na mafung phana amal asibu pangthok ngamna nawa thawrang tawjaba khoi gi tangai phataba lei. Roza gi yamna tangai phataba khoi gi gun namadi mujahada gi gun asima tangai phate. Mujahada gi matangda mujahada gi mahausa sibu Sufi singna sumna haybi madudi isagi indri gi aram khawrang ba nafsa amara gi mayokta isagi mahausa lamsa sajad semdok nabagi thawong adom mujahada gi mahusani Allah gi nabina asumna haybi rami Allah Taala gi hayba innaba kanna honariba sing ajo mujahidni Mujahada gi makal anini amana hakchang gi oba mujahada ni amana mairong yaba mujahada ni hakchang gi oba mujahada se yamna maru oba mujahada gi sharuga mani hakchang gi oba mujahada se karino Sufi sing hakchang gi oba mujahada se punchi chupa sagona duna chatli Allah gi nabi na sayol amada ning thauka ba amasung sagon sen numit ta roza thambiramba ado aikhoi da yamna sangwa para amani Roza gi aram khawrang bagi maina hakchang gi eigi makhe langba hantaka hanki baga loina na pungning gi ikhau langba indri gi mayai ka ba mangki tuna aikhoi gi pungning hakchang thamoi gi maike do onsilai amasu Allah Taala gi khawrang ba do ka loina na amal taw haurai Sufi sing na hakchang gi mujahada da arakan haibdi yumbi mari thambirami makoi sing adudi Hanthana Chaaba, Hanthana Ngangba, Hanthana Tumba, amasung Hanthana Mitin na bani. Sige video asida Hanthana Chaaba gi matangda kharadang thamjage. Hanthana Chaaba Allah gi nabina haibirami imandar amana puklil haibidi puklin amakhakta da chai haidi penthok fanai aduga kafir sing amasung Munafik singna puklin taret ta chai haibide penai dana chai Bukhari Sharif Pukki amadi leitongi yenglaga apenba tanduna yamna chasin thaksin bagi hainabi leirabadi sulukki lambi da haibide Allah gi maikai pangba lambi da ibadat ki amal asi tawba ngamhande tasengna ma miyo bigi hakchang da chenari ba laina tina sing asigi marakta sama da marfu mapande Puklin gi haibadi chaba thakpaga mari leinaba ngaktani hakchang phatrabadi ibadat tawba ngamde asina Sufi singna chadri makhai haibadi lamdri makhai chade hainaba lei Qur'ane pakta Allah Taala na sumna haibiri saurak partha chaw thau taigum sungang phai lalhan gano tasengna mak Allah na nungsibide ngamkhai lanba singbu Qur'an surah number 3 ayat number 38 Allah ki nabi na haybi rami tasbih amsung takdis na asman da lairiba farista makhoi gi di makhoi adugi damakta di matik chajai amasung zamin da lairiba Allah wala sing makhoi gi damakta su haibidi farista singna ibadat haibidi tasbih amsung takdis Allah bu thakat chabam sung ningsing ba se asik khaktana makhoi sijak oijai adum haina Jamin dal leiriba Allah wala sing makhoi gi rugi damakta su adum haina Allah bu ningsing ba amsung mahaku thakatchaba ado atuna matik chaje haibide Allah wala sing bu farisa sing gi thakta Allah gi nabi na thangat pirami miyo bigi pangal ase hakchang gi marugi haina ani thongna khaidok pe yai Sufi sing na cha da thaktan matam sangna ibada telen bangam liba si Rugi sinjak asi hunbang gambanani amsung rugi sinjak asigi matengna makhoina nungi oiba pangal phangbanani thoidongna asgal gi amal na haibede spiritual exercise gi amal na hakchang madi rugi pangal ani ase hengal halli wa akhiru dawana anil hamdulillahi rabbil alamin